ꯑꯔꯣꯏꯕ ꯄꯥꯎ ꯂꯤꯂꯣꯡꯒꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ ꯃꯉꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯌꯥꯅꯕ ꯄꯨꯔꯛꯄꯗꯒꯤ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ Security Force na Impal East, Impal West, Kadangban Part 1, Kadangban Part 2, Kautru, Bunker Hills amadi Kangpopi District ta thiba humbada bunker ama thugaikre hana police control room dagi thadok pachero amana hai. Kurumzari, Mami TV News meeting tabiriba kwai panamapu, James Ngasepom na taram oksaba loinana ikong nona Kurumzari. Pau sandok na pizari. Tha sigi hokiba tang amagi numidang da thokiba Lilonggi yamna laibak thiba thodokta laikidaba mioi mangagi asiba hakchang Chief Minister N Biren ga wari sanaduna yanaba purakpadagi ngasi Lilong Chingjaw da aroiba mathang pangthokre. Ngasi ayuk pung tara taba matamda pangthokiba aroiba mathang mangamgi thodok aduda Manipur gi tongan ba mafam kayadagi lakiba mioi sing kayana saruk yaki miyam adubu control tonglabu honabada police amadi laibaki volunteer singna achobu thodang lauki hari ningsing bayai Lilonggi thodok aduga mari lainana misi asigi matangda semkiba JAC ga CM ga pung ani chumna wari sanarwa matung condition kharada yanaba purakibani yanakiba wafam sing adugi manungda laikidra miyoi amamamda lupa lakh tara piba lenga ki chanaba thabak amamam pibani loinana thodok aduda tamthina sokiba miyoi amada lupa lakh ani piba amadi ka hena soktaba miyoi dana lupa lakh amamam pibada yanaba purakibani hai. Security Force na Impal East, Impal West, Kadangban Part 1, Kadangban Part 2, Kautru, Bunker Hills amadi Kangpopi District ta thiba humbada bunker ama thugaikre hana police control room dagi thadok pachero amana fongdoragli. Security Force ki driver oiba Thiam Konsil Mayai Laikai dagi Konthaujam Dingku Sahi Kunga Maribu Sangkot Police Station gi manung chana laiba Laloi 5 village ta detain tawduna thamlambadagi rescue tawduna asoingam amata yaudana mari lainaba police station da sinaba ngamkre. National Highway Kuntraga Taret amadi National Highway Anida Lamdam asigi tangai fadaba nongmada changdaba yadaba polam puba gari sanigi mapan amadi chamaga kunmanga hariba lambi asida apanba yaudana pusilaki makhatana posai pusilaknaba khudong thinangai oba mafam kayadasu Security Force na akanba section thorang lakhwatki Manipur gi district punamakta pamdaba thodok thoktanabagi punna checkpoint chamaga nifuma asat awok sing check tawduna sing amasung tamda chingnaba mioi punna sanigi kunmanga fagatuna wahong pakong sathaki hairi Miyamna Samjin Sajanba video amadi aranba pauda thaza biganu loinana lakiba khusukulai singsu athoba matamda manak nakpa police station natraga lengaki security mayor singda sinabi hainasu Manipur police control room dagi thadrok pachero amana hairi. Thawbal apun balup tal na tengbang polampi duna lakpagi makha tarak poina MN Brick Farm Khongjonggi proprietor Morangteng Nimthemjau Thawbal Mela Ground da leibana mateng panglakpa jacket amadi chana thaknaba polam kaya Arambai Tengkol Chuchampur Unit 11 Homeless Unit ta mateng pangkhri Lup asigi President Romesor Waikom amadi Secretary AK Jivan Kumar na lusingduna chatkiba tengbang khongchat aduda Kaibul Lamjau gi chingmai makha laikai da leiba relief camp ta su chana thaknaba polam kaya su mateng panglangki Ningtham thaki inglaba matam asida volunteer singi damak khanbiduna jacket amadi sana thaknaba polam sing mateng pangbirapagi damak proprietor Morangteng Nimthemjau bu talgi maikaidagi apen basu phongdoragli. Information Director na Delhi Liquor Policy case ka loina na ahum suba samon isu tawkrabasu Chief Minister Arvind Kejriwal na ngasi su prop agencies asigi officer satkidre haina thajaba yaba paw amana hairi. Aam Admi Party na Chief Minister Kejriwal case aduga mari laina na wahong pakhonggi damak agency adugi officer satpa tawroi haiduna Enforcement Directorate na isu tawkiba samon sing adu illegal oi amasung makoibu isu tawribadu subnagi Kejriwal bu fanabagi damak ni haina phongdokri. Aam Admi Party gi National Convener su oriba Chief Minister Kejriwal na mamang November ani amasung December 18 da laknaba tharkiba sumon ani ikai khumna kidraba matungda ahumlak suboina sumon tharkpa sumahangna prop agency asigi office ta case aduga mari lainana ohong pakhonggi damak chatkidabani
आम आदमी पार्टी ना हिरम असिगे मरी लेना हायरबदी केजरीवाल ने एजेंसी असिदा कोऑपरेशन पीनबा सेम सादुना लई सुमन अदु इलीगल ओय अमसुंग महाकपु फानबा खक्की पांदमदा सुमन सिंह असु इशू तोरपनि हायना महाकना मखा ताकी अनौब हिट एंड रन की मायोक्ता ट्रेकर सिंह प्रोटेस्ट चथरिंगै मरक्ता फजदब थोंग अमगी स्टेसु हांगकिबा मध्य प्रदेश की सजापुर की कलेक्टर किशोर कुमार कन्याल ngरang चीफ मिनिस्टर मोहन यादव ना फम लौथोखरे चीफ मिनिस्टर यादव ना खोंगथांग अदुगी मतंगदा एजेंसी दा फोंदोकिबदा सजापुर डिस्ट्रिक्ट एडमिनिस्ट्रेशन अमसुंग ट्रैक ड्राइवर सिंह की मरक्ता सथकिबा मफम सिंह मनुंगदा सिजनकिबा लो अदु ऑफिसर अमगा चानादे हाइबसी अखोइदे खंगलकी मसगी गवर्नमेंट असिदी लाइरबा सिंह की गवर्नमेंट नि अमसुंग प्राइम मिनिस्टर नरेंद्र मोदी की लिसी मखादा अखोइना लाइरबा सिंह की पुंसी महिंगी थबक वांकत हानबा अंगंबा थाकता होनरिबनी ऑफिसर खुदिंगमंगना मखोइगी पोजीशन दा येंगदना लाइरबा सिंह की दमो इकाई खुमनबगा लोइनाना मखोइगी वकलोन सिंह अदुबु इकाई खुमनबिगदबनी हाइना चीफ मिनिस्टर यादव फोंदोकी अरोइबदा मरोइबा पाव अमुक हन्ना लिलोंगी यामना लाइबक्तिबा थौदोक्ता लेखिद्रबा मियोय मंगागी असिबा हकचांग चीफ मिनिस्टर एन बिरेनगा वरी सनादुना यानबा पुरकपदगी लिलोंग चिंजावदा अरोइबा मथोंग मंगम पांगथोखरे Impal East, Impal West, Kadang 1 Part 1, Kadang 1 Part 2, Kokdru, Bunker Hills, Amadi Kangpopi District ta Thiba Humbada, Bunker Amatugai Krihana, Police Control Room dagi Thadok Pachero Amana Hairi. ngasi gi oinadi mami tv gi pukjani gi paw matang asla loizari mayambo mukana kurumzari